सुथाखिबा अकनबा नोंग अचंबा नोंग नत्ते फत्तबा अमोट अकाई पुंबा कोकथोक सामथोकलमगे हाइदुना सुथाखिबा नोंगने नोंगलक्ता नुंगसीबा थवाई अनीना हंगामी कपखिबा लोइसिनख्रबनी नवा अनी के हंगामी कपतुना ममोम ओइबी मागी अवाबा पुंबा अमक्पा माइथोंग लोचिनखी खोयुम ममोन महुचिन ngasidi magi awaba pumba mangkrani kanna sutharambano pathakre tapli churare ko manung aduda ningthem chongthaduna masano bulokhatna ba hotnaje angang adu mana mahutchin paizariba mathaktagi pibarel na thauri thadari aduga ireinu bohana tapna inkhatpiduna kahanki ising adusu kitang nemthakre मथंग पिबारेल न मतेंग पांगदुना असुई अंगाम याउदा अंगांग अनी दुसु निंगथेमसु पुन्ना मथक्ता काखलकले निंगथेम मचा अनी बु उजदबदा मपी तारकले लेपलैता नुंगसी न मचा अनी मकचुप्पी थांगतुना इरैनु लेप ngamboi ngamdaboi turoi ngaroi leiriba kadai khoiri ngakpagi lureldi nangne inakta laklibase लानदो नंग ngamlamlaba natra khoiri ngakpagi lurel aingonda sinau sinaro haigum makhuttu tingthori ningthem makhutna pairiba angang anidu nakanda phi ama thaduna tapna thammi animak aduga non khalaktuna makhwangda kiriba khoiri ngakpagi lurel adu tapna lauthori aduga yumsiliba phido haidoklaga khuru ta na phamthaduna lurel adu थांगतुना पिरई अइगी वसक ngaklabani khoiri ngakpagi lurel lo nangi nafamda katlabani lanfamado aina ngamlamlabani khoiri ngakpagi akakpa lurel ubada iraino angaubigum hauna noklakli kapsu kappi ningthem makhuttagi lurel adu lauduna munna yengliba amukta ukhidrigum mamit lauthok yeng atiyada mamai non khattuna hauna nokliba aigi ningba thongli ngasidi aina matam kayam kuina dagi ngai jarakpa aigi apamba phangli aigi awaba kokle ning thorel tu yamba ukphattaba nangi matam loiraba oiri ngasidi amuk sukablak tuna lauri himalay ma ipaning thau nakoi anigi lamat ngasidi isabi ning themna singlare khoiri ngakpagi lurel lau ifamda katlare nakhoi ani ne itawase lairam lendagi yengla uko momo nokna ngasi haiba namit chidagi nachage awaba pumbasu koklani lan loire ifamda khuruta na kunthaduna hikna kablai masaga sonbaga matawaduda yararoi khalaktuna ningthem mana changshinduna masano tapna konchinbirei aduga tapna themthabirei natawada ayhagi ngamtri adum kaplanaba isano nungairaba mikup asida karigi kaplibano nasadu yengba mangamtri adum kapkadawa nattene ingna pothaduna leigadabani nasa siso ingbana loiri icha anisiga maphamsida koina leithaba yaroi hankinaba tawsi konumda masu phangli pau tabada ima leima ipaning thongna kaya harau jagadaba mikup adu yeningbana ai lengamtri satchiba kapdana toklo isabi nang leiramtrabadi aigi punchi se kari oiramkani ai haiba ngamte awaba kaya mayoknari nungaiba saruk thunglaktraba punchini mikup sidagi aigi awaba kokladra koklagani ngasi haiba numitchidagi nangi awaba pumba koklabani karigi kaplibano kapkana toklo nakok adu chiklani yamna thuna hankinaba dawshini isano pibarel nasu nakaldagi hairi ichol sapi icha anise asumna maphamsida kuina thamba yaroi thuna konungda chatkinaba dawsi konchinbiro ingle angang ani sisu khoiri ngakpagi lurel adu amuk hanna ningthem makhwangda yomsinduna kisin hankre konungda pukhigadawribani aduga mama leimada sinagadawribani karino mata haijage ba isabi
ꯀꯔꯤꯅꯣ ꯍꯥꯏꯌꯨ꯫ ꯈꯣꯏꯔꯤ ꯉꯥꯛꯄꯒꯤ ꯀꯣꯅꯨꯡ ꯄꯨꯖꯥ ꯁꯪꯂꯦꯟꯗ ꯑꯩꯒꯤ ꯏꯃꯥ ꯂꯩꯃ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯂꯨꯔꯦꯜ ꯂꯩꯖꯍꯧꯏ꯫ ꯑꯩ ꯎꯖꯔꯤ ꯃꯗꯨ ꯏꯁꯥꯕꯤꯅ ꯑꯃꯨꯛꯇ ꯂꯧꯕꯤꯗꯨꯅ ꯏꯐꯝꯗ ꯄꯤꯅꯕꯤꯌꯨꯕ꯫ ꯏꯄꯥ ꯏꯃꯥ ꯑꯅꯤꯒꯤ ꯂꯨꯔꯦꯜꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯦꯛꯁꯤꯟꯅ ꯊꯝꯖꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯃꯗꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯆꯠꯂꯁꯤ ꯉꯁꯤꯒꯤꯗꯤ, ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯏꯔꯩꯅꯨ ꯃꯃꯥ ꯃꯆꯥꯕꯨ ꯃꯥꯒꯤ ꯌꯥꯡꯒꯣꯏ ꯊꯛꯇ ꯍꯥꯞꯀꯠꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯧꯗꯨꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯇꯕꯨ ꯀꯌꯥ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯏꯔꯩꯅꯨꯒꯤ ꯑꯋꯥꯕ ꯀꯣꯛꯂꯒꯨꯝ ꯉꯁꯤꯗꯤ ꯃꯀꯣꯛ ꯊꯛꯇꯒꯤ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝ ꯑꯃ ꯈꯪꯊꯥꯡ ꯊꯥꯡꯊꯈꯤꯕꯒꯨꯝ ꯃꯁꯥꯗꯨ ꯋꯥꯏ ꯁꯪꯂꯦ꯫ ꯅꯤꯡꯊꯦꯝ ꯃꯥꯕꯨꯇ ꯉꯁꯤꯗꯤ ꯍꯔꯥꯎꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯖꯔꯤꯕ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯅꯥꯁꯨ ꯌꯦꯠꯄꯤꯅꯕ ꯌꯥꯎꯗ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯀꯥꯗ ꯂꯩꯔꯔꯅꯤ꯫ ꯃꯗꯨꯇ ꯈꯟꯖꯕꯗ ꯃꯇꯝ ꯀꯨꯏꯅ ꯋꯥꯖꯔꯛꯄ ꯄꯨꯝꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗ ꯂꯦꯜꯂꯛꯈꯤꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯏꯔꯩꯅꯨꯅ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯖ ꯄꯣꯊꯥꯐꯝ ꯈꯪꯗ ꯂꯦꯟꯖꯔꯛꯈꯤꯕ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯤꯡꯊꯦꯝ ꯃꯥꯕꯨꯇ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯒꯨꯝ ꯌꯦꯡꯖꯔꯤꯕ꯫ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯂꯝꯕꯤ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯆꯠꯅꯕꯒꯤꯗꯃꯛ ꯌꯥꯡꯒꯣꯏ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯂꯤꯕ꯫ ꯑꯗꯨꯕꯨ ꯃꯇꯧ ꯑꯗꯨ ꯍꯦꯟꯅ ꯁꯨꯝꯍꯠꯍꯜꯂꯤ ꯏꯔꯩꯅꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯍꯦꯟꯅ ꯈꯣꯏꯗꯥꯖꯔꯨꯔꯦ꯫ ꯃꯥꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯖꯕ ꯏꯔꯩꯅꯨ ꯀꯌꯥꯗ ꯄꯦꯟꯖꯕ꯫ ꯃꯄꯣꯛꯁꯤꯃꯒꯤ ꯅꯤꯡꯊꯦꯝ ꯃꯀꯥꯗ ꯀꯅꯥꯒꯤꯁꯨ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗ ꯉꯁꯤꯗꯒꯤꯗꯤ ꯍꯤꯡꯂꯨꯔꯅꯤ ꯈꯟꯕꯗ ꯄꯦꯟꯖꯈꯤꯕꯅꯤ꯫ ꯂꯦꯝꯕꯤꯒꯤꯁꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯎꯁꯤꯠꯃꯟꯗꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝ ꯃꯊꯛꯇ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯅ ꯁꯤꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯂꯦꯝꯕꯤꯅ ꯃꯄꯥꯕꯨ ꯊꯦꯝꯈꯤꯕꯅꯤ꯫ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯏꯍꯥꯟ ꯍꯥꯟꯅ ꯅꯤꯡꯊꯦꯝꯅ ꯂꯨꯍꯣꯡꯕ ꯌꯥꯈꯤꯗꯕꯗꯨ ꯂꯦꯝꯕꯤꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯅ ꯅꯤꯡꯊꯦꯝꯅ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯈꯪꯅ ꯈꯪꯅ ꯃꯁꯥꯅ ꯑꯋꯥꯕ ꯃꯐꯝꯗ ꯃꯈꯣꯡ ꯊꯥꯡꯖꯤꯟꯖꯈꯤꯕꯅꯤ꯫ ꯋꯥꯅꯤ ꯈꯪꯅ ꯈꯪꯅ ꯅꯤꯡꯊꯦꯝꯅ ꯄꯥꯝꯗꯦ ꯈꯪꯅ ꯈꯪꯅ ꯂꯨꯍꯣꯡꯈꯤꯕꯅꯤ ꯃꯁꯥꯅ ꯌꯥꯗꯨꯅ꯫ ꯑꯗꯨꯅ ꯀꯣꯟꯅ ꯊꯪ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯄꯦꯟꯗꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯃꯥꯅ ꯊꯦꯝꯊꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯔꯦꯝꯕꯤꯅꯁꯨ ꯍꯪꯕꯗꯤ ꯍꯪꯂꯨꯏ, ꯊꯦꯝꯕ ꯌꯥꯕꯁꯨ ꯊꯦꯝꯂꯨꯏ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯃꯁꯥꯅ ꯅꯤꯡꯊꯦꯝ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈꯤꯕꯅꯤ꯫ ꯅꯤꯡꯊꯦꯝꯅꯁꯨ ꯍꯟꯅ ꯌꯦꯡꯂꯨꯗꯕꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯕꯗ ꯅꯤꯡꯊꯦꯝꯒꯤ ꯄꯨꯟꯁꯤꯗꯁꯨ ꯌꯦꯠꯄꯤꯅꯕ ꯀꯅꯥ ꯂꯩꯇ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯅꯤ ꯈꯟꯕꯗ ꯅꯤꯡꯊꯦꯝ ꯃꯥꯁꯨ ꯋꯥꯏ ꯁꯪꯂꯤ꯫ ꯑꯁꯤꯒꯤ ꯃꯇꯝꯁꯤꯗꯕꯨ ꯃꯍꯥꯛꯅꯁꯨ ꯀꯌꯥ ꯋꯥꯅ ꯉꯥꯏꯖꯔꯛꯄ꯫ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯃꯆꯥ ꯅꯤꯡꯊꯦꯝ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯤ ꯄꯥꯎ ꯇꯥꯕꯗ ꯀꯣꯅꯨꯡ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯃꯅꯥꯏ ꯀꯌꯥ ꯀꯣꯅꯨꯡ ꯊꯣꯡꯖꯥꯎꯗꯒꯤ ꯍꯧꯗꯨꯅ ꯄꯔꯤꯡ ꯁꯥꯡꯅ ꯂꯦꯞꯍꯟꯗꯨꯅ ꯂꯩ ꯆꯥꯏꯅꯅꯕ ꯂꯦꯞ ꯂꯦꯞꯇꯨꯅ ꯅꯤꯡꯊꯦꯝ ꯍꯜꯂꯛꯄ ꯍꯥꯟꯅꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯀꯣꯅꯨꯡ ꯊꯣꯡꯖꯥꯎ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄꯒ ꯂꯩꯔꯝꯂꯤꯕ ꯃꯤ ꯃꯈꯩꯅ ꯃꯉꯣꯟꯗ ꯂꯩ ꯆꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯆꯤꯜꯗꯁꯨ ꯑꯁꯨꯝꯅ ꯂꯥꯎꯈꯤ, ꯅꯤꯡꯊꯦꯝꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯊꯦꯠꯂꯦ, ꯅꯤꯡꯊꯦꯝꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯊꯦꯠꯂꯦ ꯍꯥꯏꯅ ꯍꯧꯅ ꯍꯧꯅ ꯂꯥꯎꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯆꯥꯎꯊꯣꯛꯆꯩ, ꯃꯕꯨꯛꯅꯤꯡ ꯄꯦꯟꯖꯩ, ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯖꯔꯝ ꯂꯥꯛꯏ꯫ ꯂꯩꯃꯔꯦꯝꯕꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯆꯥꯕꯨ ꯌꯦꯡꯂꯛꯂꯤꯕ꯫ ꯑꯉꯥꯡ ꯑꯃꯅ ꯏꯔꯩꯅꯨꯅ ꯄꯝꯖꯩ, ꯑꯗꯨꯒ ꯑꯃꯅ ꯅꯤꯡꯊꯦꯝꯅ ꯀꯣꯟꯗꯨꯅ ꯄꯨꯔꯛꯂꯤꯕ꯫ ꯃꯌꯦꯛ ꯏꯁꯦꯡ ꯁꯦꯡꯅ ꯎꯏ꯫ ꯂꯩꯃꯔꯦꯝꯕꯤ ꯄꯤꯁꯨꯝ ꯁꯨꯛ ꯌꯦꯡꯂꯛꯂꯤꯕ ꯉꯛꯆꯥꯅꯅ꯫ ꯑꯗꯨꯕꯨ ꯎꯔꯦ ꯅꯤꯡꯊꯦꯝ ꯇꯨꯡꯗ ꯏꯔꯩꯅꯨꯁꯨ ꯌꯥꯎꯔꯛꯄꯗꯨ꯫ ꯎꯕꯇꯗ ꯂꯩꯃꯔꯦꯝꯕꯤ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯃꯃꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯌꯥꯡꯒꯣꯏ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯌꯥꯡꯒꯣꯏꯗꯒꯤ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯏꯔꯩꯅꯨꯕꯨꯁꯨ ꯊꯥꯡꯊꯕꯤ꯫ ꯄꯤꯕꯥꯔꯦꯜꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯅꯥꯀꯟꯗ ꯂꯦꯞꯄꯤ꯫ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ, ꯏꯃꯥꯒꯤ ꯁꯤꯖꯥ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯃꯧꯗ ꯑꯍꯥꯟꯕ ꯀꯧꯕ ꯃꯤꯡꯂꯦꯟꯅꯤ꯫ ꯃꯤꯡꯒꯧ ꯑꯗꯨ ꯇꯥꯕꯗ ꯏꯔꯩꯅꯨ ꯀꯌꯥꯗ ꯍꯔꯥꯎꯖꯕ ꯃꯃꯣꯟ ꯇꯧꯖꯩ꯫ ꯂꯩꯃꯔꯦꯝꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯪꯉꯤ, ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯀꯅꯥꯅꯣ?
ꯅꯈꯣꯏꯅ ꯄꯨꯔꯛꯂꯤꯕꯁꯦ ꯏꯃꯥꯗ ꯍꯥꯏꯌꯨ, ꯏꯃꯥꯒꯤ ꯆꯤꯡꯅꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯜꯂꯨ꯫ ꯅꯤꯡꯊꯦꯝ ꯅꯣꯛꯃꯤ ꯇꯧꯔꯛꯏ, ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤ꯫ ꯀꯅꯥ ꯃꯥꯟꯕꯒꯤꯅꯦ ꯏꯃꯥ? ꯂꯩꯃꯔꯦꯝꯕꯤ ꯉꯛꯆꯥꯅꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯦꯝ ꯃꯈꯥ ꯇꯥꯔꯛꯏ, ꯅꯁꯨ ꯏꯁꯤꯡꯅꯤꯅꯤ ꯏꯃꯥ ꯂꯩꯃ, ꯉꯁꯤ ꯀꯣꯔꯧꯗ ꯇꯥꯏꯕꯪ ꯈꯣꯡꯗꯥꯖꯔꯛꯄꯗ ꯉꯥꯏꯖꯔꯤꯕꯅꯤ꯫ ꯍꯪꯒꯥꯝ ꯃꯤꯀꯞꯈꯣꯜ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯇꯥꯍꯟꯈꯤꯕ꯫ ꯅꯁꯨ ꯏꯁꯤꯡ ꯑꯁꯦ ꯂꯧꯁꯤꯜꯂꯨꯅꯤ ꯏꯃꯥ ꯂꯩꯃ꯫ ꯀꯔꯤ ꯍꯥꯏꯕ? ꯁꯤꯕꯨ ꯑꯩꯒꯤ ꯏꯁꯨ ꯏꯁꯤꯡꯅꯤ ꯍꯥꯏꯕ? ꯑꯃꯠꯇꯁꯨ ꯅꯠꯇꯅ ꯑꯅꯤꯃꯛ? ꯍꯟꯗꯛꯃꯨꯛꯇꯤ ꯏꯔꯩꯅꯨꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯃꯁꯨ ꯑꯅꯤꯃꯛ ꯂꯧꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯟꯈꯤ꯫ ꯏꯃꯥ ꯂꯩꯃ ꯁꯤꯖꯗꯣꯟ, ꯅꯁꯨꯁꯦ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯑꯃꯠꯇ ꯅꯠꯇꯦ, ꯑꯅꯤ ꯑꯣꯏꯅ ꯅꯃꯧꯗ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯂꯤ꯫ ꯑꯅꯤ ꯁꯨꯏ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯔꯥ? ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯅꯤ? ꯏꯁꯨ ꯄꯤꯕ ꯑꯃ, ꯅꯤꯡꯉꯣꯜ ꯑꯃ, ꯑꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗ꯭ꯔꯤ꯫ ꯏꯃꯥꯒꯤ ꯊꯃꯣꯏ ꯄꯦꯜꯂꯦ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ, ꯋꯥꯗꯨ ꯉꯥꯡꯅ ꯂꯩꯃꯔꯦꯝꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯤ꯫ ꯃꯃꯧꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯈꯤ꯫ ꯍꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯤꯡꯁꯤꯡꯂꯨꯕꯗ ꯏꯃꯥꯗꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪꯕꯨ ꯏꯃꯥꯅ ꯀꯌꯥꯗ ꯃꯤꯔꯥꯏꯔꯨꯕ, ꯉꯁꯤꯗꯤ ꯏꯃꯥꯁꯦ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯪꯅ ꯂꯥꯟꯗꯕꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯂꯅꯤ꯫ ꯏꯀꯥꯏꯕꯅ ꯏꯃꯥꯌꯦꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ꯫ ꯀꯔꯤ ꯋꯥꯍꯩꯅ ꯍꯥꯏꯖꯔꯒ ꯅꯪꯅ ꯏꯃꯥꯕꯨ ꯄꯦꯟꯒꯅꯤ? ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕꯤ ꯅꯃꯥ ꯑꯩꯅꯤ꯫ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯉꯥꯛꯅꯤꯡꯂꯔꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯏ꯫ ꯑꯩꯒꯤ ꯏꯔꯥꯜ ꯃꯌꯥꯝꯁꯦ ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯅ ꯈꯪꯖꯔꯤ꯫ ꯅꯃꯥ ꯑꯩꯕꯨ ꯅꯪꯅ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯥ? ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯏꯔꯩꯅꯨꯅꯤ, ꯀꯠꯊꯣꯛꯄꯗꯅ ꯃꯁꯔꯨꯛ ꯑꯣꯏꯔꯛꯄꯤꯅꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ, ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯅꯤꯡꯈꯤꯗꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯏꯔꯩꯅꯨꯗꯤ ꯄꯦꯟꯊꯣꯛꯏ꯫ ꯑꯁꯥꯎꯕꯒꯤ ꯃꯍꯨꯠ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯏꯃꯥ ꯂꯩꯃ, ꯅꯆꯥ ꯅꯃꯧꯅꯤ ꯈꯟꯗꯣꯛꯄꯤꯗꯨꯅ ꯍꯧꯈꯤꯕꯁꯤꯡ ꯑꯗꯣ ꯀꯥꯎꯊꯣꯛꯄꯤꯌꯨ꯫ ꯑꯩꯁꯨ ꯀꯥꯎꯊꯣꯛꯆꯔꯤ, ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯊꯝꯖꯗ꯭ꯔꯦ꯫ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯃꯄꯣꯛꯁꯤꯃꯒꯤ ꯏꯃꯥ ꯂꯩꯃꯒꯤ ꯁꯦꯕꯥ ꯃꯇꯣꯂꯣꯝꯅ ꯇꯧꯖꯒꯦ꯫ ꯏꯔꯩꯅꯨ ꯈꯨꯔꯨꯝꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯈꯪꯅꯤꯛ ꯅꯤꯛꯂꯛꯄꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ꯫ ꯋꯥꯔꯤꯗ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯃꯃꯧꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯂꯦꯞꯍꯟꯗꯨꯅ ꯊꯝꯂꯨꯔꯕ? ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯒ ꯈꯨꯗꯛꯇ ꯂꯥꯎꯊꯔꯛꯏ꯫ ꯑꯗꯨꯝ ꯂꯩꯕ ꯍꯧꯅꯗꯦꯅꯦ꯫ ꯏꯃꯥꯗꯤ ꯋꯥꯔꯤꯗ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯑꯩꯒꯤ ꯏꯃꯧꯕꯨ ꯇꯞꯅ ꯁꯝꯗꯨꯅ ꯄꯨꯁꯤꯜꯂꯨ꯫ ꯆꯥꯎꯄꯣꯛꯂꯕꯤꯅꯤ, ꯃꯥꯒꯤ ꯁꯦꯕꯥ ꯅꯈꯣꯏꯅ ꯃꯇꯣꯂꯣꯝꯅ ꯇꯧꯒꯗꯕꯅꯤ꯫ ꯑꯁꯣꯏ ꯑꯔꯥꯛ ꯑꯃꯠꯇ ꯂꯩꯍꯟꯕ ꯌꯥꯔꯣꯏ꯫ ꯁꯣꯟꯊꯔꯤꯕ ꯃꯁꯥꯁꯦ ꯌꯥꯝꯅ ꯊꯨꯅ ꯀꯟꯈꯠꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯏꯔꯩꯅꯨꯕꯨꯗꯤ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯅꯥꯏ ꯅꯨꯄꯤ ꯈꯔ ꯊꯨꯅ ꯊꯣꯛꯂꯛꯇꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯃꯗꯤ ꯂꯩꯃꯔꯦꯝꯕꯤꯅ ꯄꯝꯍꯧꯔꯤ꯫ ꯃꯁꯨ ꯑꯅꯤꯗꯨꯗ ꯅꯨꯡꯁꯤꯅ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯃꯆꯥꯗ ꯍꯪꯂꯛꯏ꯫ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ, ꯏꯁꯨ ꯏꯁꯤꯡ ꯑꯁꯦ ꯅꯪꯅ ꯀꯔꯤ ꯃꯤꯡ ꯊꯣꯟꯅꯤꯡꯂꯤꯕ? ꯏꯃꯥꯅ ꯑꯄꯥꯝꯕ ꯑꯃꯗꯤ ꯂꯩꯔꯦ꯫ ꯏꯃꯥꯅ ꯀꯔꯤ ꯊꯣꯟꯅꯤꯡꯂꯤꯕ? ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯊꯣꯟꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯏꯆꯥ ꯑꯃꯗꯤ ꯑꯩꯅ ꯊꯣꯟꯖꯒꯦ꯫ ꯑꯋꯥ ꯍꯨꯏꯖꯣꯡ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯅꯪꯂꯛꯂꯕ ꯏꯆꯥꯅꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯅꯨꯡꯁꯤꯅ ꯃꯨꯟꯅ ꯃꯁꯨ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ, ꯏꯁꯨ ꯅꯨꯄꯤ, ꯅꯪꯒꯤ ꯃꯤꯡꯗꯤ ꯅꯕꯣꯛ ꯑꯩꯅ ꯄꯥꯡꯒꯜ ꯍꯥꯏꯅ ꯀꯧꯒꯦꯀꯣ꯫ ꯅꯃꯥꯅ ꯑꯋꯥ ꯍꯨꯏꯖꯣꯡꯂꯥ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯋꯥꯅ ꯄꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯁꯨꯅ ꯄꯥꯡꯒꯜ ꯑꯣꯏꯍꯜꯂꯤ ꯍꯥꯏꯗꯨꯅ ꯏꯕꯣꯛꯅ ꯄꯥꯡꯒꯜ ꯀꯧꯔꯕꯅꯤꯀꯣ꯫ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯒꯤꯅ ꯊꯧꯅꯥ ꯍꯥꯏꯅ ꯀꯧꯔꯒꯦ꯫ ꯃꯥꯅ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯌꯥ ꯀꯨꯏꯅ ꯃꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯍꯤꯡꯂꯛꯄ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ꯫ ꯃꯁꯨ ꯑꯅꯤꯗꯨꯕꯨ ꯉꯁꯤꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯃꯁꯨꯅꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯅ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯎꯠꯂꯛꯏ꯫ ꯃꯤꯌꯥꯝꯁꯨ ꯅꯤꯡꯊꯦꯝꯒꯤ ꯃꯆꯥ ꯐꯪꯖꯔꯦ ꯈꯪꯕꯗ ꯍꯔꯥꯎꯕꯅ꯫ ꯀꯣꯟꯅꯊꯪ ꯅꯤꯡꯊꯦꯝꯅ ꯃꯃꯥ ꯂꯩꯃꯗ ꯍꯪꯂꯛꯏ꯫ ꯏꯃꯥ ꯂꯩꯃ, ꯈꯣꯏꯔꯤ ꯉꯥꯛꯄꯒꯤ ꯂꯣꯔꯦꯜ ꯅꯆꯥꯅ ꯄꯨꯖꯔꯛꯂꯤ꯫ ꯀꯔꯤꯒꯤ ꯃꯥꯒꯤ ꯂꯣꯔꯦꯜ ꯄꯨꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯏꯃꯥ ꯂꯩꯃꯅ ꯍꯪꯕꯤꯗꯕꯅꯣ? ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞꯁꯤꯗ ꯃꯗꯨꯒꯤ ꯃꯤꯐꯠꯇꯕꯗꯣ, ꯑꯗꯨꯒꯤ ꯃꯁꯛꯀ ꯌꯦꯡꯅꯤꯡꯗꯕꯒꯤ ꯏꯃꯥꯅ ꯍꯪꯗꯕꯅꯤ꯫ ꯀꯗꯥꯏ? ꯎꯠꯊꯣꯔꯛꯂꯣ ꯂꯣꯔꯦꯜ ꯑꯗꯣ꯫
ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯎꯠꯇꯨꯅ ꯏꯆꯥꯅ ꯂꯥꯟ ꯉꯝꯂꯛꯂꯦ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯎꯠꯀꯦ꯫ ꯈꯨꯗꯛꯇ ꯅꯤꯡꯊꯦꯝꯅ ꯈꯣꯏꯔꯤ ꯉꯥꯛꯄꯒꯤ ꯂꯨꯔꯦꯜ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯃꯥꯗ ꯄꯤꯔꯛꯏ꯫ ꯂꯩꯃꯔꯦꯝꯕꯤꯅꯁꯨ ꯂꯨꯔꯦꯜ ꯑꯗꯨ ꯂꯧꯔꯝꯗꯥꯏꯗ ꯀꯅꯥ ꯀꯅꯥ ꯂꯩ? ꯏꯁꯨ ꯑꯁꯤ ꯄꯨꯁꯤꯜꯂꯨ ꯂꯥꯎ꯫ ꯃꯤꯐꯠꯇꯁꯤꯒꯤ ꯃꯃꯥꯡꯗ ꯁꯤꯔꯕꯁꯨ ꯏꯁꯨ ꯐꯥꯎꯕ ꯎꯠꯅꯤꯡꯗꯦ꯫ ꯃꯥꯒꯤ ꯏꯁꯨꯒꯤ ꯍꯛꯆꯥꯡꯗꯒ ꯆꯨꯍꯟꯈꯤꯕ ꯌꯥꯗꯦ꯫ ꯃꯈꯣꯏꯗꯤ ꯄꯤꯛꯂꯤ, ꯅꯋꯥꯅꯤ꯫ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ꯫ ꯃꯁꯨ ꯑꯅꯤꯗꯨ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯗ ꯄꯤꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯦꯝꯗꯒꯤ ꯈꯣꯏꯔꯤ ꯉꯥꯛꯄꯒꯤ ꯂꯨꯔꯦꯜ ꯑꯗꯨ ꯂꯧꯏ꯫ ꯈꯣꯏꯔꯤ ꯉꯥꯛꯄꯗꯨ ꯃꯃꯤꯠ ꯄꯥꯡꯉꯤ, ꯁꯤꯔꯕꯁꯨ ꯃꯌꯥ ꯀꯥꯔꯞ ꯂꯩ꯫ ꯃꯤꯐꯠꯇꯒꯤ ꯍꯧꯅꯕꯤ ꯁꯤꯔꯁꯤ ꯐꯥꯎꯕ ꯑꯍꯣꯡꯕ ꯁꯛꯐꯝ ꯂꯩꯇꯦ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃꯔꯦꯝꯕꯤ ꯁꯥꯎꯅꯤꯡꯕꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯈꯠꯂꯛꯂꯤ꯫ ꯈꯣꯏꯔꯤ ꯉꯥꯛꯄꯒꯤ ꯂꯨꯔꯦꯜ ꯑꯗꯨꯗ ꯃꯇꯤꯟ ꯆꯤꯠꯆꯤꯜꯂꯤ꯫ ꯊꯩ, ꯈꯪꯂꯕ꯭ꯔꯥ? ꯅꯤꯡꯊꯧꯔꯦꯜꯕꯨ ꯐꯠꯇꯕ ꯇꯨꯄꯥꯝꯕ! ꯅꯪꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯈꯨꯠꯇ ꯇꯥꯔꯤꯗꯅ꯫ ꯅꯪꯒꯤ ꯂꯩꯄꯥꯛ ꯎꯠ ꯑꯣꯜꯂꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ꯫ ꯅꯪꯒꯤ ꯂꯨꯔꯦꯜ ꯑꯁꯦ ꯄꯨꯖꯥ ꯁꯪꯂꯦꯟꯗꯁꯨ ꯊꯝꯂꯣꯏ꯫ ꯃꯤꯊꯤꯟ ꯆꯩꯅ ꯊꯤꯟꯗꯨꯅ ꯂꯩꯄꯥꯛ ꯃꯃꯥꯡꯗ ꯃꯩ ꯊꯥꯗꯣꯛꯀꯦ꯫ ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ, ꯇꯨꯀꯠꯆꯩ꯫ ꯄꯦꯟꯗꯕ ꯍꯦꯟꯃꯟꯈꯤꯕꯅ ꯁꯤꯔꯕ ꯈꯣꯏꯔꯤ ꯉꯥꯛꯄꯒꯤ ꯂꯨꯔꯦꯜ ꯑꯗꯨꯗ ꯁꯥꯎꯅ ꯉꯥꯡꯂꯤ꯫ ꯅꯪꯉꯣꯟꯗ ꯏꯆꯥ ꯏꯃꯣ ꯄꯤꯊꯣꯛꯀꯦ ꯍꯣꯠꯅꯔꯨꯕ ꯑꯩꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯏꯈꯨꯠ ꯑꯁꯤꯅ ꯊꯥꯒꯅꯤ꯫ ꯄꯥꯞ ꯑꯗꯨ ꯀꯣꯛꯆꯅꯕ ꯑꯗꯨꯇꯗ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯄꯦꯜꯂꯒꯅꯤ꯫ ꯅꯪꯅ ꯀꯌꯥ ꯑꯩꯕꯨ ꯎꯠꯈꯤꯕ, ꯑꯩꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯏꯜꯂꯨꯕ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯑꯃꯨꯛꯇꯪ ꯋꯥꯍꯩ ꯈꯔ ꯂꯥꯎꯔꯝꯂꯒ ꯂꯨꯔꯦꯜ ꯑꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯎꯠꯂꯛꯏ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯈꯣꯏꯔꯤ ꯉꯥꯛꯄ ꯍꯥꯠꯂꯦ ꯃꯇꯥꯒꯨꯝ ꯂꯥꯎꯅꯔꯛꯏ꯫